Tom TV bu ming ta viri ba pumna mapu tarang nokchari ngasigi coffee with Tom da kudo tamjagadori basi Manipur film industry da makeup ki lamda akhoi punamak artist kodimak ki thamoi bu joy tawriba aduba yengbiri ba viewers sing nasu mahana kerdi yam phaseini haina sonari ba makeup Eliza ngangong kudo tamjage punaming taminasi ahan maktada Eliza ngangong bu Tom TV ki makai te ki taram nokchari Thank you. Eliza se ngasi se wari sana de mangoi na ko Eliza se aduki matik yamna phajai ado akoi viewers sing da Eliza gi pongna phamlamdam aduga Eliza haiba si kana no amadi ima baba gi ming haibana sing ma punamak sing hado thambi ai gi ming Eliza ngangom se aina transgender hek changa pama tam da gi aina pamcha tu na thonja ki bane aduga ai gi asingba maming de abom changa ngom ko jai aduga ai gi baba gi ming na lalmani ngangom amasung mama gi ming na ngangom ong bi guni Eliza si angang oi ngai digi adum akhoi gi transgender orok pasa angang ngai digi sana sahi kya digi ai se haidi nupa na tini haina khangak pasa isa gi sahi kya dagi oijara ke wakhanda ai se mama baba hoina haiba da akhoi gi chinau sing na sum haiba da ka pi ngai da ge dum nupi ga dum leminare hai aduga ai gi friend mayam je no pam ta tina da ba ID awan nupi nga ta tina yimlo na bagi imanabi mayam je loi tine aduga ID angang oi de dum tor pa aduga class 8 6 8 7 aduga ahum sigi marak ta ge aina nupi gi structure pisum phoiba gumba se am pam jara pa ai je adu da ge pisum phoiba hawrak pa isana adu ne hai ta adi pi ngai digi sa se khoi nu baoi no pokchar ga su khoi nu pi gi wakhan change ba khochaba puna maksing je isan gyan tarak degi adu khangjar e haijai ne ba gyan tarak tringai dagi su adum mama baba na hoi pe hai ba de mama baba gi na to isana khangak ko se adum ai je nu pi ne na adum lai jaram me ba maram di aduga nupa nupi khena ba je kai no je aina gyan hek tarak de khena ba de khange dana adu ai je mayang ma di iman man na de na ai isama to na de khanja kiba matang yam yawe angang oi ngai ado imung manung na di matam duda bishum phoininga pa keninga pa nupi gi wakhal me am la idana masi gi matang sida di imung manung na di kamai to bi kamai na adjust to ai gi mama baba ai gi yamba sing ije sing na ai zidi manau no pani dana masa no pani dana aduga kaino yamna tawhaning daba pisunga phoiba je yamna tawhaning daba aduga aina phorakpa matamda yamna phu chaiba yam tawre school da su yamna aigonda class chatpa matamda yamna problem thoe aduga school da su thoi yum da su thoi aduga yum da di yamna phure karama ma pana nu pawai poga nu pisa haningani na ai hazikta realize ni hazikta khanjai haidi chaibirami ba kholami ba mya matamdu da warauraga su hausik gyan tagam kiptadi ima baba bu waru bulai jade na phondok chari ne hoi ai hazik su ima ipa dum ai ki support amna tawe dum aina zum akhoi transgender singja chama menungda loima phaba ngakta ne adubu yungi mina sum simai torok padagi aduga society na simai torok pade phattaba ngauksana ba habiti chama menungda ama khatang ne aduna mayam na jek talan na ubado nupi sara ding ngauksana bani khotpadi gaina nupa yam pamani gaina yamna dumaina santoe aduguma chu tohningde samna harabada mama mapa na poko masa sing marakta aphaba khara phattaba khara aduna yanari ne ba yanabadu da phattaba singdugi namakta yengaga punamak phatte habdi yaba nate ba yam nungai je do Eliza gi akhoi gi makeup ki lamse asi oza kana da hana Aise ahamada aina simaina transgender gi samna habda class 8 adai da kwa Jenny gi manak ta challe aduga Jenny na dum tapi aduga aise mapung phare Jenny gi manak ta laiba da gi mapung phare adubu magi makhada dum laiba yada bani na aina mo Bavina Harvin Institute ta aina tamjaraga aina certificate lawjaraga ai isa gi parlor Pauna Bazar Punjab National Bank opposite ta hangjari hase
parlor mafam kaya di hangbi no matang amatangni aigide amatangni adudasu adum amatang oina pamse maramdi yamna sena bazu yang wai aidi anamba matamda zu manipur da pakna laiganda ba aduna adum chathok chajin tawda yamna problem thokadamni na yamna ai kashu hangjaning ba poksate yam chume ado aduga khoi gi album se khoi matam dagi Eliza ke bazi hobiraki 2004 hai sidagi ne Eliza khoi thengnajar khise ko adu matung dagi Eliza se khoi na matam khara am kaina rure marak sida Eliza no khona jaba marak sida khona gi ba mayam do na ngasi achievement mayam na khang da phangbiri ba madu sing da khoi beer sing da amtang Eliza na matam khara mayam dagi lap na leirubu gi achievement phangbi khona ba mayam do tak share to bi 2003 da I All Manipur Nupi Manbi Association Association gi oiba Miss Tamashile Miss Manjana aduda I second runner up tazaki aduga 2016 da Delhi da all gender haibadi gender nupi nupa trans yauraga trans ani yauki adu nupi kuntra yauki nupa di masing thidre maram de ai nupa style lom na chingdra manina aduda aina winner oijaraki 2016 da Great Indian Film Production to hairga moina organizer amana sillaga smaina ai winner oijaraki adugi matungda amu 2017 da Miss Trans Queen India chacharui aduda subtitle ama phangaki best costume aduga top 5 book yauraki adugi matungda amu adudagi khangmadagi sum Guwahati da su adum aize grooming gi oina kaubira e yamna Tezpur Bilashipara Rangabara Nogao yamna makhan chacharui Guwahati da su adum yam toina adumai kaubirake mayamna su North East Mr and Miss North East da su I guess oina adum chacharui maduda laise aiziyamna harawe maramdi transgender amagi jaga pibibase aduda siliba Blue Orange Entertainment na sile aduda moina sin baduda aiziyamna jaga ama pibibado aduda Mr World bu yauna lakhiba Mr World Mr India aduga Mr World na Rohit Khandelwal aduga Mr India na GTS adu moi marakta isu dum level amada dum thambi bada aduga aizina Mr ba queen dogi crowning tawbi bagi dam tawhan jaye ba moina aduda aina dum crown sine mayam waize ado Eliza matang sa da budi oijagadra aina Eliza gi tumina da sa bhai tare ko Eliza se music hoi plan ama tawbi MTV gi da adugi matang do panbi ba yabra adu panlaroi ge panjaroi kya okay da khoi waru bi biya de panbi ba yarga di na khanja bane direct khangdri bani na panning khanda ba hai duna irai bakini adubu kon hona zarui adu madi thazarui habadu di khoi pung na khangja ba yaga dra haina hangjari ne ba hoi adu yamna di try mi oi ba khudi ma try taw da mi try again hainari bani aduna try taw da kesu khala i khalak te na kemta awa pen da badi laite try taw ba yamna pai mi mayam ju try adum taw biyo adu to habiu dana akai dragati ai try taw zarui do karamba posak no habadu madi khoi khangja ba ya ba pal la roge adum kaino success ora kan da adum mayam no khangbi surprise when pi lage lona thambigi basibu success oi biu tom tv gi mai ke de su wish tau zari hayang maduna success oi ra kan da amu khoi tom tv de una se welcome tau zage mathang khoi makha ta jar koi na ko khoi gi Eliza khoi matang sa na hujik mayam ma platform am pibiri mafam da ko ado hujik se khoi ne hek news ta de Facebook da mayam ma thengnari ba ai la harau da nupa transgender se yaw ba ya de ha ba gi chanai na ba chayet na ba khra sun khoi ta se ba si kadai pau chumbi gi ado ai yamna di skumba se yamna da haijaning ne hai ga da bani maram de ai transgender ni na akhoi se yelhomi kan se moina de punglaw da lawi organizer sing na punglaw da lawi group kanglu khaidok te na punglaw da lawi adubo akhoi se bu yelhomi na tabra ba thaina mamangai dagi ningthau pali matam dagi akhoi se mafam chana laijarama bani akhoi gi haji ki akhoi gi thaina gi thigat chari ba thigat
होनरिबा मियाम सिंगजो अमता निंगसिंगबियो मदुदी फायदा हाइबसे करिनो दो थिगतबियो आई खरा फायदा गी मरमदा ब्यूरस त खरा हाइजगे मरमदी फायदा हाइबसे थाइनंगैदगे अखुइगुंबसे निंगथौगी महारानी गी मनाक्ता अखुइसे केबा मौबा पामजबदे फायदाना फजाना अखुइगी मफम अमा पिबिरमे अदुबु खंगौदना मुथतपा हाइबसे आइडिया जनिंगदे अदु थबक तवदसु वन वे द चत्तबा मयामगी यानबा लोइमक चत्पसे सिना फगद्राना आइना माने अखोई इलमदम से लेजरिबा ट्रांसजेंडर सिंजिसु अदु नत्रबदि आइ अंक हाइजाउगे अदु नत्रबदि आइजे यलहौमी नत्रगदि आइजे धर्म अमा ओलो हाइरिब्राबा धर्म अमा ओनबगा चाप मानैबा आइसु मैतै मचानी इमादो मैतैनी इपासु मैतैनी आइ मैतै नतब्राबा मैतै मचा अमा ओइना अखोइगी लाइ हराउबा अखोइना फजना अखोइने थमोइ सेंना निंजरिबा उमंग लाइदा चंगहनबा तौबसे अखोइबु यामना हंदना येंगबनी हंदना येंगबसी यादे मरमदी लोगी मतंगदा अखोइसु अदुम मियोइबनी थर्ड जेंडर ना इशू तौग्रबनीना मसी लानगद्रा हाइना आइना खल माने हम चुम्मी अखोई हाइदि रिप्रेजेंट तौरगा ngasi एलिजाना ट्रांसजेंडर मयामगी ngasi फोंदोकपिनेबको अदो पुनमक अफबा यानबा सोल पोरपिबा हाबिसो बियो हाइन थमजके मखा ताजर कोइना एलिजा अखोई एलिजागी कोई एल्बम दको हा मेकअप के बिगी बसे कर मिसै गदि के बिगी कितम मयाम द रिमाइंड तो बियो अदुम जोलिना जो अदुम कोमबनी अहामदा आइना के बसे अदुम माना अदुम कोमे मोय मरी कोमे अदुदा केबदा आइगा जेनीगना के अनि ने केना रनिता जोली स्वीटी सुशीला अदु एखोइना खर साक्सब अदुना अहाम बोल बिदोरा आइसिखा होय अदुना अहामने अदुना 2004 नत्रा अदु 2004 ने अदो इसे सौला हाइरो कैनो सकपियो आई इसे आई खोनजगा जो इसे सकबदा मयामना ति सक्सगे सो मयांगी जु पेनबा अखोइना खरा चाकजबा अखोइना खरा ngauजबा मदुना महेले खोइरांबा मदुना महेले साउनिंगबा लंबीदा थेंगनरबसु लंबीदा थेंगनरबसु कौरक मालगा कौरक तबा यारे दा पा नुपाना महेले खोइबा हाय याम नुंगाय नुंशी या निंजंगा अदो एलिजाना ngasi ko अखोइगी नुपी ओइरिबा असेंग नुपी ओइरिबा सिंगसिदगी हेना एलिजाना हेक येंगबदा फेमिनिन ओइबा यामना फजबा ओइना खोइन आइना ngasi उइयेबा एलिजाम से कई टिप्स ओबिगे कई कई जाबिगे चाबसे आई हार्मोन हाई चार्टी तवे अंबानी हॉस्पिटल दा मुंबई दा तौजरे हार्मोन हाना चाब दरकार ओइबा अखोइसे नुपागी जिनजो दुम यावतैनी नुपीगी जिनजो दुम यावतैनेबा हेना नुपी मानबदि अखोइ हार्मोन ट्रीटमेंट तौब दरकार ओइ अदु फजाना तौरबा मदुंगदा अपाम्बा एसआरएस सर्जरी तौबसु दुम याय अदुगा अखोइगी एनाटोमिक ता नुपागा नुपी खेनबा खर लै अदु खतंग सेम टॉक सेंजिन डॉक्टर गा तानरगा सर्जरी खतंग तौरगासु हेना अखोइदा फसे अदुगा अखोइगी हायरगदि अदु हाइजाबने अदु नुपी दि अदुम परफेक्ट ओरबनी ना आइना जु खनजै नुपी म्यामदे अदु इशोना पिराबने होय अदु परफेक्ट ओइना खनजे अदुम फजरीदना जोलीसो अदुनिदा इट्स माय प्लेजर थैंक यू अदो एलिजाना ngasi ei फजे हबी बसे अदो बियर्स मैम तारगा देखो फजे याम हतो रासि याम लै थैंक यू ना मखा सता जर कोइना एलिजा अखोइ होजे होजे खोइ बेबिसना की याम कन इशू तौबिरी को अदो ट्रांसजेंडर की ती अखोइ सपोर्ट तौबिब्रा कमाइ तौबिगे आई याम तौसी अखोइ हंदकता कैसामपाट कम्युनिटी हॉल दसु धरना फमदना खोतना अदुम तौसे अखोइ सिगुम्बा बेबिसना गुम्बा कया थोलक्ट्रिङाइदा बेबिसना अहानबा अमसु अकोनबसु ओइरसनु अदुगा सिरा सेनरीबा फजना पुलिस न थिगतपियु फजना चैराक पिबिनबसु निंगसिंगजले याम नुवाइजे अखोइ वारी वताइ मखा ता नुवाइना सानगिसि ब्रेक मसा हमतंग लोमिनसे बियर्स ब्रेक मसा हमतंग लोमिनसे Welcome to SRM IST Delhi NCR Campus Ghaziabad,
India's most trusted educational institute. Be a part of success and let's go. Labuk sang hala se sen thok lei han se Labuk sang hala se sen thok lei han se break ki matung da taram nam okcheri Eliza khoi wari nungai ba mayam masu sabi gare ado khoi Eliza gi punsi da ko thengna rakhi ba awa ba su kitang khajin khangjan ninge ba hojikti awa ba mayam no mayong na ga nungai ba ngata ne ba laise ado awa ba Eliza na horok pa inkhalak pa matam da thengna bi ki ba mayam do khastang share to bi hoi ima baba na yamba singna aibu phaning dana tahoning dana phuge ba mayam di aibu nungsibagini semtok haningbagini adu semtok pa ya roi na khanbadagi adum ima baba hoi family singjo adum support tawpiraki aduga khwaidagi nungai taba aina smaina hawgalakpa matamda aina khwaidagi nungai taba sibazu yana laibagi wari khara share tawjage aina angang oi ngai dani angang oi ba habadi ai parlor gi line da di dum change class 8 tagi dum school da su like tamba da problem thopadagi smaina parlor line da changchale aduga ai su adum adugi matung da school ta parlor yaw yaw na dum budi pekha 10 budi thadok cha khare aduga aina khwaidagi nungai jada ba habadi pauna bazar da handak nate mamang angang ori matamda pauna bazar da aina parlor khar khar yaw pai matang da aise halae ba pauna bazar dagi akhoi ani ne ba chaminai je aduda sum akhoi ni gi matung ina re 2006 5-6 adai dorangani aduda sumina re id hindi school je tamme ba maram de ai school je hala ga hindi school amuk nung dawaram tamma chale adu id khara di hindi de dum khange adu hindi hange moina kadai da no adu du hange aina dong khume aduga moisena ne ai se direct chingchel laga ne ai se sum moina sarak tam dei tawre aduga transgender ne le birakra nupi ne le birakra mo transgender ne khang na tawbani ado aise gali manu gali ama da chingjalaga aise lawe nongmai na bu namme ba nongmai achang bu na aise kapte lawe amna aduga aigi imanabi baby suna su lawe mayam kan biona aduga octo driver ama khangna light magi mamangi light to kanna thangale lai khalaga adudagi mi ani ne bai gona changai se moi gari ma pot tu dagi mari dilai ko
aduga baby na sum hai bani aduna aduga ID adum gyan mang khreba aduda ai je kappe lawe aduga last ta no mai namaga adum namfu sapuda tawrak pa hore aduga aina light to kapsalak padagi moji ki badagi thadrok padai ai je auto driver duda adum auto duna zu yamna nungsi yamna akhoi bu yamna nungsi bebegi damakta ai yumbu ta thinbirame anima khoinima ta bade Liza koi tu chungba yam su songning ba hoi adu hazik na ai gonda tu ai tor made ai di case tawni handak ta zo Bangalore da kwa Bangalore da mayam da share taw sake Bangalore da handak ta transgender ani moi ka da changa ga thong thilaga nongmai paraga thang paraga nampu da kaino molest tawreba aduda akhoigi hazik akhoigi amana na leiba chesandan all Manipur nupi manbi association na malaiba adugi chesanda se sina kurai chesanda je hazikti SRS surgery tawkrema perfect nupi ma oikre aduga mahazina ne Bangalore de salaga moi gidamakta fight taweba fight habedi case taweba adu haje je moi jail da lairi moi nupa ahum do adugi damakta di chesan tabu yamna thakachai punamak kini ko transgender lady ba punamak na chesan ta sibu yamna respect to gom thoi yam discipline leina ko haidi tasingna magi awaba kaya nungai ba kaya sibu sang ba khangdana song thopi rei sim lai phaba leite ba mayam gidi paisa da khan ma ji am te khara sacrifice samun jidar karoi adu mar khana huji ki octo driver do da khoi ngasi khoi ge tom tv ki viewers da mar se yaw bi ma ga di khudok jab se lo bi ra ga ne khoi ge Liza na haibi ning ba wahi ka sitang haibi ai da ai adugi numitu da ai lairam da basu ya hazik lai se mayam da wadi sai sa ba phangam da sai adubu da da zo punsi sang ba tek ta kai dana aduga wat na phajana laiba oisanu wat ta boisanu nungai nai yaudana nai yaudana yam nungai je Liza adu da da na nong ta nong madi u gani adu da ai si thindiram gi bane na haibi si zine na ai gonda confirm to bi ai wakhan do joy re ba adu matam da adun yamna khangdre ba masak chu pangna loksan mangam dre angang chu ori banina aduna shigi kaino se uba matam da gi ai gi interview se uba matam da gi Tom TV bu chalaga mafam da chalaga ai bu Eliza bu amta unabiyo haibada unhanbiyo haibada ai adum ai harau dagi mateng adum pangzage awaba tarappada su na khale yam nungai je koi Tom TV na Tom TV ki viewers marte ki yaw bidana natraga su paw phangsedana yeng biragadi koi Tom TV ki mafam da lakpiragadi su soi dana koi Eliza da paw pizaraga Eliza ga dadu ga unabai ta jadu koi pizage bakha ta zara poina Eliza akhoi future da Eliza se hojik ko mayam amadi wakhan mayam amadi lebiri ado akhoi yum pan bagi lambi city Eliza da de kai mayam na dikhale transgender ga phatlauna nu pawon thaga nu pi thi ba gaina diam khale adu mi gi makha poli samna habda sonai ba makhanya yamna tekpa khajitang tekpa pura chatpa ngamdaba adumaina mi si makhan laina khanbiyo aigi oina di nupi thi bai wakhan chulai jade adubu aigi damakta katholage na nupa ma thola patara te ai adum saruk yamina gane akhoni ma haidi ningol ama oina panjani khanjai ba khanjai aduma khoi gi Eliza gi dream ji bu success oi bi ba Eliza bu yam nungshi bi ba care lo bi ba sacrifice to ba ma thopi rakpi do na Eliza ki punsi sang khro bu nungai na khoi gi phabo oi bi haina thamjage ado Eliza ahoi huji khalai ba ngang transgender sing je makoi sing ge hujik se haidi kamaina train ji sapiri hazikti yamna transgender jing ji jamna singe aduga ma pa su khara 100 ta 80% 90% ni phare maramdi phuba chaiban nai ba ja amta tawtre ba school da ju ayaba pi school khara manda yadra ju khara mandi ayaba pi samsang ba loi ma ya ba ngak tani aduna hazikti ngoksana ba ji chang je halle amata ngoksana ba loi mak sen da ba di ohaning te akhoi gi ai gi makha da doctor yauna re akhoi transgender sing da doctor engineer bu yauna re ba aduga
okil bu yauna re aduda akhoi bu handana yengbagi wakhan topiu mi khunai malai di pha balai gani phata balai gani aduda amata oina yengbi ganu maya ado makoi singduda as a senior moina ko advice bibining ba sakari bibining hoi are mada mata manghan ganu aduga parlor sina taba ato ato pa line su changba lo yar banina lairi kana pau lairi kana tamu education yamna important ne maram de aina ngasi ai adum haidok sari ne ai isagi ai transgender ne adu ai lo chatre adu education gi matang de so ai yamna haijaningi mayam da suggest katang tawjaningi transgender isinau singda लाइक फजन तंबियो ममा बाबा होय हजिकति लोय म ज्ञान तारबनी मयाम गे हजिकति खरा चेंज तिलाबनीना गवर्नमेंट न जो अखोय gi दमक सपोर्ट अदुगा कइनो न जो गवर्नमेंट न सिंग न जो लोय मक सपोर्ट तौरे अदुगा हंदक त जो आई gi सैलून दा गवर्नमेंट gi mateंग गवर्नमेंट ना आई गोंदा ओजा होय बगी अमा पीए ट्रांसजेंडर कुमंगा खोमजले अदुगा मोइदसु training ama piba aduga aigi su payment tawe tolopi aduga yamna kaiba yamna phazana dum success oigi government gi mateng yam nuai je ado Eliza se koi Manipur film da ko koi actress oina film se kumbi yu ka ne ga habirak ta de Eliza kumbi ga dra kamai to actress oina kumba ai pamse dubu nupi oina kumba hana pamde ai su nupi ni aduga nupi sa nupi man bini adugi hana phazana mayam da chanai na ba ngaktangi nokpa gi damak ta kumba na taba ina pambadi migi history phazana khangbiraga aigi kanari ra mayam da society da aphaba akhoi gi damak to utpara uttabra phazana script yenga dum ayaba lojagani ai nupi gi damak nupi oina di kumjaning de transgender oina dum kumjaning akhoi awaba angang oin dagi aina adong wari khara li khredana adu mayam da chuna ba oi ta de ai dum kumna nokpa gi di ai di kumning de yam ngai je do karigumba hojil je khoi gi young star khoi young khalai bangang sing ji transgender sing ji da khoi gi Eliza gi mafam da sangjarap tar de Eliza welcome to biga drama khoi ai loi ma welcome to ai nupi sing taraga di sound rang de transgender gi di yamna soul abani khanduna moi di adum training ama tawala nupi sing da di pesa loi lawe transgender de ama ta laujate ai adum magi aphaba career sembi dana haji ai sthatra nupi transgender nupi tharaga nupa de amta takhiba laitri ai haji pukta nupi transgender tharaga 60 above 60 aigi thatra puthokare moi gi aphaba lambi loi mak chatna khare adu parlor hangba yam yaunari nupi da su yam yaw khare ado ai di nupi ru banina nupi is kitang tabiyo hoi ado hoi ai di khoi gi viewers mayam tamning mo yawjaram doi di ba adu kitang tabiyo hoi tani hoi tani kitang moi na free oira ga sun pi khoi gi su tang Elizana khutsa hairuba korubina ko sacrifice tang to biraga mayam sigi ko kitang hoi adum yamna lawbadi mapan ga di yamna khenai da Manipur da di lawba adu ta su adum yenge Manipur ge chana bida sam mapan da aina Mumbai da handak chalo Biblan da sam kalai 3000 lawe Manipur da 100 only dang ne lawris yam cheme adu mar na akhoi gi ramdam da leiri ba akhoi gi praja singsina ko akhoi gi huji Elizana chat palambi langang thok matam duga mamang sing da chatam matam duga khena badi lei birabra yamna khena wahai wata khena aduga chamai mungda ama gum se hekta karan da ba maram de aina awaba am ju thengnare ba mi je phuraga lambi da leirame ba moi natabalam chat kambo ramaga su yengba ai ju transgender ne ama nupi ra transgender khangde yengu bada ko ai gonda onjala e ba adu maina onjana ningde adu dile ba mocha ta da mi male lai shu tam da ba adu ma mi male ai pauna bazar da handak ta ne ai na parlor salon da helak pa matam da ai je ai ge best friend amaga lai tomboy ne ma jinu pa sabane aduga akhoni halak pa matam da ko mi je phuna chaina ba tho ine gaina khatang khamu ba ko adu ne ai gari da oine kaure e ba nuine tho ali ne gaina adudi yamna ama tawraga loimak chenda bagi phibam da adudi uhaning de mayam viewers da chamana ba level da uhan ba che yamna pamjate aphabu chu dum yawi je khanbi na ba ningsing jare
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯦꯂꯤꯖꯥ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯖꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯥꯔꯁט ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜꯅꯤ ꯇꯥꯇꯥ ꯁ꯭ꯀꯥꯏꯗ 1973 ꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕ ꯐꯪꯕꯤꯔꯤꯀꯣ 1973 ꯁꯤꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯑꯁꯤꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯦꯂꯤꯖꯥꯁꯤꯅ ꯐꯝꯕꯤꯔꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ Tom TV na 1973 ai bung ta simpa podri aduga Tom TV da aina haizaning made ko ai parlor da ne customer la ba customer ma la Tom TV di Tom TV Facebook ta loi khang ye ba mayam sina adu YouTube ta di loi khang ye aduga akhoi gi yeng ba phang ba gi khudong sa ba jo pi da na ko adugi da mak ta di Tom TV bu aina hainingai laita na thagat chari aduga viewers sing do amutanga hai view ne amo channel number 1973 da Tata Sky da loima phangbi gani Tom TV yam nungaise akhoi ngasi gi matam se khakna banina Eliza wari wa time am si tha hore ko ado matung da mu Eliza na sai ki surprise wen thambi gi balo pi gi bedo madu success oi bira matung da akhoi unazar ga makata na wari sanazar ga amokhoi viewers sing da khudol tamjage al viewers sing su waro bidana ba nising jari makata na mu khudon tamjage ngasi gi oina di akhoi Eliza da gi ya bunukjar ga ko kaina ba ya thanglok jage adu bo khoi khoi lamjing ba group ki vertical unit ama oi jariba chingja .com degi small gift Tom TV ma ke degi gift hamper mu khudol thank you so much thaga jari Eliza haninga leita nam ko son thaga jari viewers ngasi gi oina di Eliza khudol tamjabagi matang asida mikuba sida lotion sage mathang episode ta anobo ke samo puduna laksage numitu phawbodi punghang du phawbodi akhoi punna amuk ngami nasi aroi boina mu ko son na kai na bia tangose